NIT Manipur Contextual Non-Faculty Employees Welfare Association na matam kuina waraknaba NIT gi non-teaching contextual staff sing direct oina lotion view haibi yauna tongan madabi sing tawduna khongjang sangsilakpa ngasi ga thana numit 10 ni sukre ngasi su association asigi thoksil makhada NIT Manipur gi office complex ta employees na wakat khongjang sangsin ke Khongjang adu saruk yakhiba staff sing na phongdor khibada association asina tha asi kuldagi le palaitana khongjang sangsilakpani adu NIT Manipur gi director amasung makok thongba official sing na makok thongba official sing mai kai dagi ngasi fawda wafam amata phongdor polaitre maram aduna hayengdagi hauna makhal makha kya gi akanba khongjang sing Changshinnaba warep laure amasung sem sab loire haiki Shedin protest makha sa thajari koi shedin protest si tang kun January dagi hawkhibani adu ngasi tang kuntra January gi numit tarani mapung pharak abasibauda ekoi gi director amadi ekoi gi NIT authority gi mai kedi gi ekoi shedin protest tawriba ekoi employee sing chida yamna atopa miyeng ama yengaga hanna bawo yengamdana hobji si director si magi ka da phamaga leiri sengumakti ekoi yamna nuaijda basi ekoi si haidi step mother gi treat ama tawba dugumba mong si hojik chatharabra na koi khale duga ekoi na su notification pi khrabani director masamakta ekoi date 30 ngasi gi numit si phawbada authority gi maikedi karigumba negotiation gi oiba wari sanabagi tanja pirak taragadi hayeng tang kuntraga mathoi January gi hairi banumit asidagi di ekoi makhal makha kaya ge ekoi khongjang si changchal ani haida notification su pijagrabani adu huji bhawba director amadi NIT authority gi maikedi gi huji bhawba phamamata laktaba sida ekoi yamna nungaitana ekoi ngasi chu chirin protest tawjari aduga hayengdagi di ekoi press media amadi electronic media mamang punamakta ekoi gi chap chaba tawham thokpa ekoina makhan makha kaya gi agitation na chingba tawya ba ekoi tawrani habado ekoi ngasi lauthok chare